Bijing tabir ba khwai puna pu image TV na taramna oksaba galonyana Brajesh Kumar na khurumjari ngasigi maroi pauda Manipur asi India da tinbagi mathau tadre nikha tamle haina lokthokpa yare haina MKIL gi president Laurembam Nganbina phongdokre Kakching district amadi Bishnupur district tagi lanjan naktuna Kakching district ki relief camp singda laiba singna masa masa gi mayumda hanjinduna laiba yananaba thabak paikhat piu haibagi wakat cherol Kakching district ki kuthangda governor da pisinkre relief camp singda laiba singi senthok lambi amamam laihannaba laingak amadi lanai company singna thabak paikhat matam oire haina monitoring committee Lakhipur gi chairman Khaidem Antana phongdrokli Loinana Delhi gi Chief Minister Arvind Kejriwal na phangbak amloidaba official accommodation karam na phanglibano haina BJP na hangkhre Mapungoi pau lobirasi Manipur na Bharat ta tinkheba namittagi merger agreement ta yanaki wapam amadi policy kaya adu Manipur na ngaktuna lakpani adu Bharat Sarkar na policy sing aduda yauriba chatna kanglon sing makhata na ngakpa ngamdrabanina Manipur asi India da tinbagi mathau tadre ningkha tamle haina lauthokpa yare haina MKIL gi president Laurembam Nganbina phongdokre Kokomi gi metyang makhada nupi samaj tammi singmi UPF MKIL NIPCO AMPFA mapi council kada ichal upako nalan thawal ima anul nimpal amadi mahiroi lup ama yauna ngasi Kaishampat junction da pangthokhiba wakat mifam amada saruk yarduna mahakna mafam asi phongdokhibani mahakna makha taraduna hai Manipur asi ningkha tamna palamba laibak amani matam aduda British na joy chanchilakpada ima ibel singna lanthengna laibak asibu makhoi makuttagi kalhobani maram asina British ki mayokta lan thenglakhiba gum ima singna handaki lan asi thengnadringaida irang asi lochin gadabani handak thokliba irang asi kanana horakpano haibadu mayek chengna khanglaga Manipur gi governor irang asi kuki su militant amadi chin kuki singna horakpani haibadu malem sinbathungna khangan gadabani irang asi horakpaga numit mari mangani da loshilamba yabadu India government na loshindaba asina India government na pamliba asi Manipur gi lam asi khakni Manipur da maitei haiba furup asi leirami haiba kaunanaba India government na hotnabani santi pamlagadi kuki MLA tarana center chatlaga separate administration tanbagi mahutta lamdam asigi miyamga punna wari sanaramba yai madugi mahut separate administration taliba asi makhoigi aronba agenda adu mapal thokpani haiki aduga hairiba policy mayam singse karigidamakta moina silaibano haibase chaba phireba ma lawro kanda Manipur sarkar amadi Manipur da ngapi singbi bai koi governor na chaba phireba ma lawro kanda world gi media da masi maitei na hobanati kuki militant sing su leireba kuki militant sing amadi chin kuki na hawrapani haibase masi ma clear oina lokthokpiu aduga aikoi ningkha tamne hinjarage haiba wapam tu wakat mifam aduda micham miyam kayamna siba yankini government of India amadi government of Manipur na center gi phirep khangdana MLA sing halakpa yaroi stop proxy war narco terrorism muthatlu no separate administration UKLF ki warol BJP na sengdo o stop inhuman economic blockade kuki militant sing lengak na control tawgadabani NRC implement tawgadabani Manipur dagi air lokthokadabani haibna singba kholaw kayasu lauki Hojik lamdam sida thokliba irang sida thohningdaba thodok thoktanaba lokatpa section thorangi manungsanna Kakching district ta thamliba curfew hayeng tang konmathoi jungi oina ayuk pung 5 dagi nungthil pung 5 fawba komthokani adubu wapok pi sugunu sero khul singdadi makataba order ama thoktriba fawba curfew komthokpa leitri
कर्फ्यू लेंगैदा सिक्योरिटी फोर्स एसेंशियल सर्विस अमदी मीडिया की मियोय नत्तना अतोप मियोय अमत चचोक चसिन तौब यारोय कनागुम्बना वायरलेस सेट वाकी टोकी पुदुना सतपसु अथिंग बथामले हाइना डिस्ट्रिक्ट मजिस्ट्रेट कक्चिंगना थोरकपच ऑर्डर अमना खंगलकले मणिपुर लेंगाकना अखन्नबा थौरांग अमा पाखत्रिंगैदा हयेंगदगी महिलोइसंग हांगदुना क्लास हौरगनी हाइबसी मपुंग फागदौरिब्रा सेंट्रल फोर्स लेचिनबा स्कूल क्या यावरी रिलीफ ता लेइबा महिरोइसिंगी करी करंबा अरेंजमेंट तौरबगे अनकपा स्कूल दा तमहनगनी हाइरिबदु मिंग चंद्रबसु काबा यागदौरिब्रा हाइना फेडरल स्टूडेंट्स ऑर्गेनाइजेशन कंगलेपाक फेसो की माइकेदगी फोंगदोरकली मखोइबु मखाताना मनाक नकपा प्राइवेट स्कूल सिंगदा तंबा तारबदी महिरोय सिंह असिगिदमक तमननब टेक्सटबुक यूनिफॉर्म कनाना पीबीगदगे चथोक चसिन करम तौगनी हाइबसी वहंग अमा ओरकली लेंगाकी महिलोइसिंग खरददी महिरोय सिंह मिंग चन्नब प्रोसेस लोचनरकले अदुबु मिंग चंदब चनबद चंगब डॉक्यूमेंट सिंह लौथोकनबगे खुदोंग साबा लेनदब कयासु यावरी मसी लेबना स्कूल सिंगना अथुबदा मिंग चनबगे प्रोसेस लोचनबा मतम सादे हाइखि महाकना मखा ताना हाई थोकलिब इरांग असिना मरम ओइदुना इमुंग कया ओआबा खुदोंग सादब कयासु मायोकनरी प्राइवेट स्कूल सिंगदा थाबा समर वेकेशन की मतम नुमित 15 दगी कुन्नीरोम तमक ओइदुना लागपनी अदुबु हंदकी इरांग असिना मरम ओइरगा नुमित 19 ब्रोम थाकिबना प्राइवेट स्कूल सिंगना ट्यूशन फी अमसुंग बैन बस न सिंगबा सेनफम लोफम थोकते मसिगी मटांगदा स्कूल ऑथोरिटी सिंगनसु वारेप अमा लौबियु हाइखि फजना पांथोहनिंगी करम ममोंगदा पांथोहनिंगी ममा मपासिंगना हाइबदा होइदि परसेंटेज दा येंगना परसेंटेज दा येंगा मा खाइबिबा फजना अदुगा एंट्रांस टेस्ट तौरगा लौबिबा मा हाइबा होइगी ऑप्शन अनि सिदा तौबिरगदि हेना लाइबो फगनी फास्ट कम फास्ट सब तौबिबा अदगिदि परसेंटेज सिसु खितंग अखोइदा ममा मपासिंग सिदा छात्रा लाइफती तमजनिंगबा परसेंटेज सो होबा दु एंट्रांस दि महिदि थाक्तदि फेरि मेरिट लिस्ट संजगदबा मायाम सिसु होइ अवा मायोकनरी हुसु फाव मणिपुर थोकलिब कांगलुप की इरांग असिदा मयुम मकई मई थादोक पिखरबा अमदि खुल थादोक्तुना लांजनरकपदगी रिलीफ कैंप ता लैबसिंगी मरक्तगी सीसी हायर सेकेंडरी स्कूल दा तमलगदबा सिंगी ओइना महई मसिंग तंबगी मपुंग ओइबा थौदांग सीसी स्कूल फ्रेंड्स दा लौरगनी हाइना ngasi मणिपुर प्रेस क्लब ता पांगथोकपा पावगिमफम अमदा सीसी स्कूल फ्रेंड्स के प्रेसिडेंट लाइसरम गुनाना फोंदोखरे पावगिमफम अदुदा महाकना मखाताना हाई 2013 की अक्टोबर 19 दा व्हाट्सएप ग्रुप अमा ओइना सेमखरबा मतुंग मपुंग फाबा ऑर्गेनाइजेशन अमा ओइना ngasi फावबा थबक क्या तौदुन लाकपनी मखा चथरकपा ओइना इरांग असिदा लांजनरबा महिरोय सिंह गिदमक प्रोग्राम अहुम पांगथोकननबा सेम सारी लांजनरबा इमुंग सिंगी ओइना सीसी दा तमगदौरिबा महिरोय सिंगी मही तंबद संगबा खुदिंग सीसी फ्रेंड्स ना पुरगनी महिरोय सिंह असिगी ओइना साइकोलॉजिकल सपोर्ट सु शेयर एंड केयर वंखै निंगथेम पोखरी मपालदा खुसमनरगा पीरगनी मसिदा सुनतना तुमकोइना हिंगजबा याननबा एनर्जेटिक ओइबा यूथ सिंग स्किल डेवलपमेंट की प्रोग्राम JCRE स्किल सॉल्यूशन थाइबनगा खुसमनरगा पीगनी लोइना थोकलिब इरांग असिदा असोपन नंगलबा सिंगी मथौ तारकपा सीसी फ्रेंड्स ना ईदान तौदुना मतेंग पांगदुना लाकपनी मखा तानसु ईदान तौदुना मतेंग पांगनी हाइखिबगा लोइना हंदकी इरांग असिदा लेखिद्रबा सिंग मफमदा इकाय खुमनबा उलकली कक्चिंग डिस्ट्रिक्ट की कक्चिंग खुनौ दा लेबा कक्चिंग खुनौ मखा हाई स्कूल दा हांगबा रिलीफ कैंप ता लेबा इनमेट सिंह लेंगाकना हयेंगदगी हौदुना स्कूल काबा हौनबा थोकिबा ऑर्डर अदुगी मतुंग इना स्कूल काबा हौरगनी हाइदुना कैंप असि थादोकलगा चटननबा खंगलकपदगी इनमेट सिंहना पेंदबा फोंदोक्तुना खोंजंग चंगसिनख्रे खोंजंग अदुगी मटांगदा रिलीफ कैंप अदुदा लेरंबा इनमेट सिंहना फोंदोरकपदा रिलीफ कैंप असि कुकी मिलिटेंट सिंहना नोमई कापसलकपा अमदि युममई थादोकपा तौरकपदगी चलकपा कक्चिंग डिस्ट्रिक्ट की सुगुनु सेरो वापोकपी अमदि बिष्णुपुर डिस्ट्रिक्ट की नापत तांजेंग दगी लाकपा मियोय सिंहना लेबनी लेरबा इमेट असि लेंगाकना स्कूल हांगलो हाइना तोरकपा ऑर्डर अदुना मरम ओइरगम अफम असि थादोकलगा चटननबा खंगलकले अदुबु लेंगाकना इनमेट सिंह लेफम असि अतोपा अफम अमतदा छिलकपा लेइतबना इनमेट सिंह असि अफम असिदगी हलकपा हल्लगा कदाइदा अमुक लेगनी खनबदा अवाबा मोरे मरु ओइना कैंप असिदा लेरिबा मियोय अयाम्बा कुकी मिलिटेंट सिंहना मयुम मकई मई थादोकपिख्रबा मियोय सिंहना अयाम्बनी मरम असिना लेंगाकना अथुबा मतमदा कैंप असिदा लेरिबा इनमेट सिंहगी कैंप
chap chaba lepham ama sinbiu madu nattaba tarabadi camp asida leiriba inmate sing asi ngasidagi camp asigi get mapalda ahing lektuna khongjang sangsinba haurgani haiki Directorate of Education as Manipur na thorakpa order amagi matung inna chatliba tha 33 ta thokhiba order amana state asigi school singi normal class haurgani haina thokkhibadu toktuna mathang tha July ama fawba natraga makha taba order ama thoktriba fawba suti matam sangdok le maram asina Department of School Education Manipur gi makha da leiba zonal Education Officer singna mari leinaba singda khanganaba amadi lokhatpam thokpa thabak lokhatnanaba Director of Education SK order asida palli Manipur da thokliba irang asina maram oirga Kaching district amadi Bishnupur district ki manung channa leiba Serau Sugnu napat amadi tangjeng dagi lanjalaktun leiriba sing masagi mayumda hanjinduna tangdu laitana leiba yananaba thubada thabak paket piu haiba yauna tongan ba wakat sing taksilladuna DC Kaching gi kuthang da Manipur gi governor da wakat chirol pisin kre Committee for Displaced Victims Serau Sugnu area Manipur na sinduna ngasi Kerak Sanatombi High School da hangliba relief camp tagi haurga DC Kaching gi office fawba Kaching district ki elangkhang pokpi dagi haurga Kaching district headquarter fawba gi manung da hangliba tongan ba relief camp sing da changjapam lawduna leiriba Serau Sugnu napat amadi tangjeng dagi lanjin naraklaba singna chatakhiba wakat khongchat aduga mari leinana serudagi lanjalaktuna Kerak Sanatombi High School da hangliba relief camp ta changjapam lawduna leiriba e bungo koba amana paumi singna phongdorokpada ngasi chatliba miyamgi wakat khongchat asi Manipur irang asina maram oirga awaba taraba Serau amadi Sugnu iraki miyambu ngakpi senbinaba athumatamda Serau lamkhaida IRB battalion ama lengdana thambinanaba kuki militant singnam ayum makai mai thadok pikraba miyamgi yum athu matamda sabiduna masamagi mayumda hanjinduna low singu tawba tangdu laitana leiba yananaba athubada thawak pakhat piu yum kai maina saktuna amang ata thon khrabasinggi matik saba compensation pibinanaba yum mai thadok pikraba mayum laitrabasinggi yum saba loidriba phawba leinanaba leingakna sapagadaba leifam sapam pibinanaba amadi kuki militant singdagi ngakthok chanaba angamba khul ngakchananaba village volunteer force BBF likhat piu haibo apam yawba okat chirol ama DC Kaching gi khutang da Manipuri governor da pinanaba chatpani haiki aduga mangkhraba lanthum haiba tare manga suda ikone thumi poinse mangkhraba lanthum mai sakraba sana lupa any khogumba ubu ganggongumba pirongumba sumbaje aikoi chakrabni karim leitramina hanjalakanda aikoi kari karamba famungda tumuni kari phaijuk chupani kari phi tharaga tumudoino habasigi adumba nungaitabanu marum hogana simasu aikoi athuma matamda haiba tare masinasu aikoi simasu seni mateng oina haiba tare simaga aikoi DCG khudangdagi honorable respected aikoi governor ki khutta memorandum ki honjire ni pangthok sabadum ni ngasi DC Kaching da pisin ki wakat warol adu DC gi maikei dagi su governor da soidana yohongani haibaga loina miyamna pirakliba wakat sing asi thabak ta onthoknanaba lengak nasu khanaba leire haibagi thajabo afam sing su phongdoraki BJP amadi NPP JDU gi MLA sing yawba apunba kangbu ama ngasi numit kharani asida Delhi da satuna Defense Minister Finance Minister amadi atai central leaders singa unaduna hojik Manipur gi oiba law and order gi phewang gi matang da amadi atai hiram kya gi matang da khanakre mifam aduda saruk yakiba central leaders sing MLA sing na state asigi lifeline ni haina lawnariba national highway contrapan asi May 3 dagi kangpok pida blockade tatharibasi hanghanaba state ki territorial integrity ngaknanaba ground rule thugairiba insurgent group singi mayokta lokotpan thokpa thabak haibadi su lokthok pinanaba amadi makoibu designated camp ta athu matamgi manungda puruknanabagi patangda haiki maduda central leaders singi maikai dagi su state asigi miyamna hingsagi thabak toktuna santi leiba environment ama punna hingminnaba yanawdabak thambinanaba hajarak pagal loinana central leaders singduna MLA singna thamnapniba wapam sing hakchinna lawduna kupna yengchingani haina thajaba pirki hari
Zemei Naga Council Manipur, Liangmei Naga Council Manipur, Rongmei Naga Council Manipur amadi Inpui Union Manipur gi apunba lup ama oiriba Joint Tribe Council JTC na hokiba jun thasgi tang 19 ahingda leimakhongda leiba Naga Liangmei gi yum ama Naga gi yum ni khangna mai tharambabu akanba mongda condemn torokli haina JTC na thadrokba chol amana hari chol aduna makhata aduna adugumba yum mai thaduna hingsa gi thodok sing kuki sing na chathariba adu military amadi Central Force lising sa kaya leiraba Yankai Suba Mountain Division Army Headquarters ki get hek mamang da tokibani adabu laibak thibadi kuki singi aron ba thorangi makada chatharakiba attack adu Central Force sing aduna tuminna longthok tabagum leptuna laikiba aduni asigumba military amadi Central Force masing khangdana lairiba fawba aikogi punsi amadi lanthum ngak senbiba ngamdrabadi aikoina kanadabu thajaba thamgani haibagi wahang kaya ama thorokli haiki Sibak Sangba Khangdana Maitai Singna Manipur Kananam Damak Kuki Militant Singi Kahen Bat Thong Kaya Mayuk Naringi Ngasi Angan Ba Ayukta Androdagi Kakching Tamna Alto Car Amada Purukpa Yu Liter Sam Yang Kairom Khambok Laiba Mara Paibi Singna Parga Mai Thakre Mara Paibi Muhini Kobi Amana Pongdorok Pada Manipur Tokli Irang Asida Iramdam Asimu Kanana Damak Khambok Ta Ahing Yarek Tuna Ngak tuna leiba Mara Paibi Singna Lambida Lakpa Gari Sing Sek Tawada Alto Car Amada Yamlaba Yu Sing Asi Yoromba Tengna Bani Laibaki Yamna Luraba Yamna Waraba Tanpam Asida Karabar Toriba Singna Masagi Kananaba Maranai Oiba Sendong Kara Pangnanavidamak Lan Marakta Nisagi Polam Sing Puduna Lakpasi Yamna Pende Hojik Tauriba Lan Asi Nisa Karbar Tauriba Nakoigisu Saru Yarubani Harduna Matungda Asingba Asi Taubigano Haiki Relief Camp da Lairiba Mui Singa Sel Tungi Yauna Hiram Kayada Tingnariba Awaba Kaya Asigi Yenglaga Langak Amadi Lanai Company Singna Makoi Busentok Lambi Ama Amamam Lahanabagi Damakta Tabak Paket Pamatam Oye Haina Asamda Gi Lakipur Dagi State Asida Laktuna Miamda Mateng Pangbalak Liba Monitoring Committee of Lakipur Gi Chairman Khaidem Kantana Pondokre Wapamasi Committee Asana Manipur da Laktuna Punna Tabak Tauminariba Patriots Day Observation Committee Manipur Gi Thomi Singa Loinana Imphal West Ki Changangai da Pangthokpa Paumi Singa Unaba Amada Mahakna Haikibani Pamising Unaba Aduda Mahakna Makata Aduna May Ahumdagi Hauduna Manipur the Tokliba Kanloki Irang Asigi Awaba Paudam Pumba Asamda Leba Maitei Singna Kangi Maram Asidagi Mahakna Lusingba Mioi Ahungi Tim Ama Taski Trama Toida Asamgi Maitei Singi Mahut Silaga Lakpani Tim Asina Manipur Gi Tongan Relief Camp Sing the Chatpada Camp Sing the Leba Miangi Awaba Kaya Kangle Haiba Awaba Sing Asi Kohange Hairabadi Makoi Masagi Oiba Sentok Lambi Amamam Laihanba Changi Maram Asina Hiram Asida Langak Amadi Lanai Company Singna Midyang Sangba Matam Oire Loinan State Asida Tokliba Irang Asida MLA Singna Relief Camp Ta Seng Hawaii Yenba Amadi Kun Ngakpada Thawai Yauriba Asi Masagi Mahutta Dalida Maite MLA Sing Amato Oina Punsilaga Tatuna Center Gi Lusingba Singda Akan Ba Pressure Piba Mathau Tai Maru Oina Assembly Gi Special Session Ama Atu Matam da Kauraga Akan Ba Warep Lauraga Prime Minister Amadi President da Khangan Ba Mathau Tai Haiki Malem Gi Oina Democracy Chatpa Laibak Singi Manung da India Su Largest Democratic Country Ni Hairaga Manipur Gi Praja Sing Hingbagi Right Matik Sana Pitib Asi India Gi Karamba Makal Gi Democracy No Hojik Thokliba Irang Asida India Government Na Khut Tungun Naraga Yengdun Laiba Yengdun Laibra Haina Committee on Peaceful of Coexistence Manipur CPCM Gi Maikai Dagi Hanglakli Hata Mana Inkol the Labour CPCEM Gi Head Office the Pangtok Popogim from Amada CPCM Gi Convener Sajat Boyamayum Nahai Manipur da May Ahum Dagi Hauduna Tok Irang Asina Maram Oiraga Mahima Sing Tamba Nomagi Surga Hingliba Praja Kayagi Punsi Kokta Khut Hapnare Kam Thengna Wanare Masi Fawda largest democratic country ni Hariba India Langak Amadi Prime Minister Narendra Modi na Tumina Yengduna Laiba Asi Karigino Irang Asi Lushinduna Praja Singi Hingbagi Hek Asi Mapung Fana
Panghanba ngamdragadi state amadi central government laibagi mathau taribra Bharat ki prime minister na state asida thokliba issue asigi matangda wafam amata phongdoktana lairiba asigi wahan thokarino mahakna Manipur da yengliba mijeng asi karino me kumapal da laklamba union home minister Amit Sahana Manipur gi irang asi namit 15 gi manungda loisingani haina piramba Thazab adu kadaida mangkrabage irang asi hojik phawba laksin mangamdrabanina maitei pangalna khundari bangpham singda hayengdagi hauraga CPCM na sinduna makal kaya gi kongjang sangchilagani loinana maitei pangal phuruki oina lakliba Idul Azha kumhai asida makal amatagi harau kumhai tawbiganu haina appeal torli Manipur da me ahumdagi hauduna thokliba kangluki irang asina maram warga mafam kayada chana tharanabagi awaba mayoknare masida maitei pangal amadi atopa phuruki dukan tauba karbar wala singna miyamna yaroidaba mongda pot puthok pusin tawbiganu loinana miyamna su niyom sumna pot purakpa singda et apan pibiganu haina Manipur Muslim Welfare Organization MMWO gi maikei dagi appeal torli hatada leba MMWO gi head office ta pangtok popau gi pom amada MMWO gi finance secretary CH Achobana hai Manipur da me ahum dagi hauduna achoba irang ama tholingai cherak asida tongan ba maikei dagi tonga kaya sandhoktuna nongmada tangai phadana changba pot chai puthok pusin tawbada ayat apan kaya nangle asigumba charang naba kaya asi leibanina nongmada changba polam sing karbar tauriba maitai pangal phurupki karbar wala singna miyamna chingnaba yaba mawongda pot chai sing puthok pusin tawbiganu loinana irang asigi saitheng hakthengna na phangli singna su diom chumna pot chai purakpa mioi singdadi ayat apan pibiganu karigumba chingnaningai oiba mawongda maitai pangal phurupki maraktagi pot chai puramba thengnaraga chu MMWO da pau pirak laga punna gyan taminanaba honaminasi haina phongdokhi Kuki militant singna nomit khudingi maitai khun singda nomai kapsinba maitai gi yum sing mai thabagi thabak chatharakpa tha ani suruklaba asida maitai khun ngakchanarbu dabak thokiba mioi mari Lilong police station gi nakanda leiba control doisuba Assam Rifles na phajilubadagi irang thokre Assam Rifles na nomaina surakpa yauna Purakpada Mairapai Kumapan Sokpadagi Thawal District Hospital the Pukatuna like a nakre Todo Adu Thawal Kiam Dagi TS Pak Pizza Hi Nipum Doi Kobi Nupi Amadi Kok the Karaluna Sokpadagi Rim Hospital the report of Kre Hari Pau Asina Hai Todo Asik Narang Nungai Matung Pung Trani Toy Makairom Tab the Tokibani Assam Rifles na Kulngakpa Mio Mari Fakre Habagi Pau Lambida Ahing Yarek Tuna Ladiba Thawal Maike Ginupi Miamna Tarakpadagi Nolam Daipung Ahumrom Tarakpada Assam Rifles ki get the Thomjilaki Miam Adubu Tankaina Nava Assam Rifles na Nomaina Surakpa Yauna Purakpada Mairapai Kumapan Adu Sokibani Hari Todo Aski Pau Matang Tarakpadagi Lilong Arabti Amadi Lilong Sajinglom Dagi Miam Amasu Lilong Police Tamna Thomjinaraki Nomaina Surakpa Dagi Mairapai Mayam Sohanba asi yaningdi hojik phawda Manipur gi lengak paiba Mr. MLA singna tumina lechin ba asi yaningde masina aikhoi maitai sing mutkinanaba silabra haiba wakhal phawle haki thajaba ya wafam dagi phangba pawda Assam Rifles na phajiluba kulngakpa mioi mari adu Lilong police station da sinar laba matung duty magistrate Thawal gi court ta puthok laga thadokre hari State asir thokliba issue asigi manungda amata oina laminagadaba maitegi MLA contract rate na nakpak tanaduna lairiba asi athu matumda ponsin biduna issue asibu athu matamda waraichil purakna na hot abiyo haina category SC-da mirep oikiba wahengba bullet allies rojitna appeal torokli hiram asiga mari lainana porongpat laiba mahaki mayumda pangthokpa pawmisinga unaba amada bullet na makhata aduna state asida thokliba irang asida kuki MLA tarana amato oina lepminaduna thengnari adubu maitegi MLA contract rate na di issue asi thengnagadaba punsinba ngamdabadagi mami ama Sauna Taduna Center Gate Lusing Basing na Unaba Fauba Tokai Unari Asigamba Tawang Asina issue Asida Center Gate Lusing Bana Lumna Laudabagi Maram Ama Oide Maram Asina issue Asi MLA contract rate na Amato Enat Let me see Loinana Miam Nasu MLA Mr. Singi
mayum mai thabagi thong ama lakliba asi tawbiganu masigumba irang asina maram oiraga kuki militant singa nomai kapnagadaba state force sing MLA Mr Singi mayum oina sanglaknabagi maram ama oire amaromda state asida thokliba irang asida center amadi state ta lairiba BJP gi lengak asina tawriba thong asigi yenglaga mahakna hana BJP da saglamba adu toklaga political party amatada yaudabida issue asi miyam ga loinana thengnargani haiki Imphal East Lamlai PS ki manung chana leiba Porabi makha lekai da leiba Jem Public School Porabi da leiba school asigi founder su oiba wahengbam janmejoi gi yumda ngarang numidang wairam pung taruk muk taba adwaida masak khangda mioi khara mahaki yumda changlaga W janmejoi masada nangwanda leiba nongmai ani adu piu haina aki khang pirami hari thodok adugi matangda ngasi Porabi makha lekai da leiba primary school da miyam gi oiba wakat bifau aba paukre wakat fam adu da saruk yakibi Porabi nupi lamjing lupki secretary irom inaw na phongdorok pada ngarang masak khangda mioi kharana Bolero amasung Maruti car da laklaga yamna samna miyam gi thabak thoram kayada kathoktuna lakcharaba amadi school amasung boarding tawduna leijariba mioi asida nangol da leiba nomai ani adu piu haiba yauna akanba wahi wata kaya sinaduna aki akhang piramba yajaningde W janmejoi hauji hayengdagi school horgani haina yamna kanna honajaduna leiyingaida ngarangi thodok adu thokhibani W janmejoi masada nomai makal amata leite nomai leitaba mioi amada nomai piu hairaga kadaidagi puraktuna pigidoribano mak ti masagi oiba license gun power lejade kadai dagi nongmai logadoribano mari leinaba mioi singna athubada sengdokpiu amasung matungla asingba ake khang pibagi thong tawbiganu haina phongdoki amasung sakhangda mioi sing aduna wahengbam janmejoi gi school gi office ka da kinba CCTV camera gi DVR machine amasung mobile phone amasu pukre hari Delhi ki Chief Minister Arvind Kejriwal na phangbang hamloidaba official accommodation karam na panglibano haina BJP na ngasi hangkre Delhi BJP Chief Birendra Sachdeva na press conference amada haikibada Union Territory ama oibanina Delhi ki Chief Minister na type 7 gi accommodation khaktamak phangpham thoi adum oinamak mahakti madudagi hana chawa phangli proper tender amadi budgetary provisions amata yaudana Chief Minister Banglo bu karamna PWD na renovation amasung expansion tawribano haiki PWD na thabak adugidamak lupa crore tareka dasmik taruk anidagi lupa crore kuntrahum doi dasmik anida henget ki anowa building ama sabagi plan yaudana PWD na all structure adu thugai ki haibo famsu Delhi BJP chief aduna phongdoki aroibada maropa amuhanna Manipur asi India da tinbagi mathau tadre nikha tamle haina lokthokpa yare haina MKIL gi president Lorembam Nganbina phongdokre Kakching district amadi Bishnupur district tagi lanjan naktuna Kakching district ki relief camp singda laiba singna masa masa gi mayumda hanjinduna laiba yananaba thabak paikhat piu haibagi wakat cherol Kakching district ki kuthangda governor da pisinkre Relief camp singda laiba singi senthok lambi amamam laihannaba lengak amadi lanai company singna thabak paikhat matam oire haina monitoring committee Lakhipur gi chairman Khaidem Antana phongdorli loinana Delhi gi chief minister Arvind Kejriwal na phangbak amloidaba official accommodation karamna phanglibano haina BJP na hangkhre ngasi damakta paudam pijama mata solution jare meyang tabir bukhai punapu amuka na khurumjari